ꯅꯣꯏꯕꯁꯦ ꯑꯗꯨꯗꯤ ꯑꯩ ꯖꯤꯝ ꯆꯠꯂꯦ ꯀꯩꯒꯤ ꯄꯥꯔꯇꯤꯅꯣ ꯁꯤꯁꯦ ꯌꯥꯝ ꯍꯣꯝꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯁꯥꯏꯁꯦ ꯍꯥꯎꯔꯕ ꯑꯗꯣ ꯍꯥꯎꯔꯦꯕ ꯂꯥꯡꯂꯦꯟꯅ ꯂꯣꯂꯤꯄꯣꯞꯀ ꯃꯛꯁꯤꯗ ꯄꯤꯖꯈꯤꯕ ꯃꯥꯁꯤ ꯆꯤꯛꯑꯒ ꯁꯥꯏꯔꯒ ꯌꯣꯠꯇ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯂꯣꯠꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯑꯅꯤꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯀ꯭ꯂꯥꯁ 12 ꯄꯩꯈꯥ ꯂꯣꯏꯕꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯅꯤꯁꯦ ꯐ꯭रीꯗꯝ ꯀꯌꯥ ꯑꯣ ꯑꯥꯎꯠ ꯑꯣꯐ ꯋꯥꯔꯗꯁ ꯑꯣꯏꯕꯅꯦꯕ ꯅꯪꯁꯦ ꯍꯥ ꯕꯥꯏ ꯑꯩ ꯖꯤꯝ ꯁꯥꯟꯅꯧꯈꯤꯒꯦ ꯑꯩꯒꯤ ꯑꯝꯇ ꯅꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯑꯣꯜꯂꯦꯗꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔꯦꯗꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯪ ꯃꯨꯔꯦ Nasi workout back ka bicep ka sanay. Ang fazana train tawbire ngati je. Ado nasi numitse kenoga class 12 ki exam loibu numine. Ado mayam class 12 exam thabige mayam exam point tawbige. Result yam fazaba flying colors ta mayam pumno koi Manipur gi oina handakna pass percentage kwai yam yamba oesano ai side tagi ko wish tawdari. Nasi gi video di koi be moi exam loibugi mayam punbagi video neng saya apsagi do makata ko su kari kari yum da kay tawge have do ai after ke mayam puning nasi rogo workout chidi sum tor gan ngai bas men gale ya cham jida change direct upang de sisne pai dagi emon da ji motivate toise nunti gi sanabala khusda dum nunti gi weight check kitang or so handa ko je notice tawde si yam na ngai hujik se ai 70 kg ni hujik smile na sida ado ana le mutiong ka hujika jam change dai ha do di mayam comment tawbiro Mayam do ina Instagram da natraga YouTube stories ai weight loss asuk tore ai 78 kg lembe 70 da handare natraga
ꯑꯩꯒꯤ exercise ꯁꯨꯝꯕ exercise ꯉꯝꯃꯝꯗꯕꯁꯦ ꯍꯧꯖꯤꯛ ꯑꯩ ꯉꯝꯃꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕꯁꯤꯗ ꯑꯩꯒꯤ intention ꯑꯇꯣꯞꯄ ꯀꯩꯝꯇ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ comment ꯊꯥꯕꯤꯔꯛꯄ ꯀꯥꯟꯗ ꯅꯪ weight loss ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯁꯨꯝꯕ exercise ꯇꯧꯔꯛꯄ ꯅꯪꯒꯤ ꯕꯣꯗꯤꯗ shape change ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯎꯔꯒ ꯑꯩꯈꯣꯏꯁꯨ motivate ꯇꯧꯋꯦ ꯑꯩꯈꯣꯏ inspire ꯇꯧꯋꯦ ꯑꯩꯈꯣꯏꯁꯨ weight lossꯀꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯖꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯁꯨꯃꯥꯏꯅ comment ꯇꯧꯕꯤꯔꯛꯄ ꯁꯨꯝꯕ interest ꯎꯠꯄꯤꯔꯛꯄꯁꯤꯡꯁꯦ ꯃꯌꯥꯝ ꯑꯩ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯃꯌꯥꯝꯗꯁꯨ ꯁꯨꯃꯥꯏꯅ inspire ꯇꯧꯋꯦꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯅꯥ ꯃꯤ ꯂꯣꯏꯅꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯃꯤ ꯈꯔ weight loss ꯅꯠꯇ꯭ꯔꯒ fitness ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯗ ꯈꯣꯡ ꯊꯥꯡꯅꯤꯡꯉꯦꯕ ꯐꯥꯎꯋꯦ ꯍꯥꯏꯕꯁꯦ ꯇꯥꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯐꯤꯠ ꯑꯣꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯄꯨꯟꯅ ꯐꯤꯠ ꯑꯣꯏꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯗꯨꯒ fitness ꯍꯥꯏꯔꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯅ ꯍꯧꯖꯤꯛ ꯀꯟꯅ ꯃꯌꯥꯝ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯛꯏꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯗ ꯀꯩꯗ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯅꯔꯦ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯥꯝ ꯈꯪꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯗꯤꯜ ꯇꯧꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯐꯦꯛ ꯅ꯭ꯌꯨꯁꯀꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯐꯥꯎ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯅꯥꯔꯤꯕ ꯃꯌꯥꯝꯁꯨ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯔꯣ until then ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯦ ꯃꯌꯥꯝ ꯇꯧꯔꯦꯗꯣ ꯑꯩꯅ ꯒꯥꯔꯤ ꯆꯥꯝꯃꯕꯅꯤꯅꯅꯦ ꯆꯨꯔꯛꯑꯦ ꯅꯣꯡꯁꯦ ꯉꯁꯤ ꯆꯥꯝꯕꯗ ꯉꯥꯏꯔꯤꯅꯦꯕ ꯒꯥꯔꯤ ꯍꯧꯖꯤꯛꯅ ꯕꯦꯃꯦꯝ ꯍꯣꯏ ꯄꯩꯈꯥ ꯂꯣꯏꯕꯒꯤ ꯃꯃꯤꯅ ꯊꯔꯣꯏ ꯊꯣꯡꯕꯤꯗꯧꯔꯤ ꯊꯔꯣꯏ ꯅꯠꯇ꯭ꯔꯣ ꯑꯁꯣꯝꯗ ꯔꯪ ꯍꯥꯏꯕ ꯍꯧꯔꯦ मखा वरी हाइजरके नोइबगी मतंगसु कमेंट खर लाए अदो मैम नोइबसे चाबकी नोइनी अखोय बेम नोइजे चाबई नोइनेबा अरो चारिजे मा चाबो पामबैनेबा ए बेटर हाफ नोइसिसु चाबगिनेबा मा हाना यांकंगमी अरो चाबसे दरकार लेरकांदा चाबगो अदो माइ दरकार लेबगी चाबगी मागी इंटेक तो कैलोरी इंटेक तो हेंदना नोइनेबा अरो बेमेमगी जो माना चाबो पामजबगी पामजबदुना नोइनेबगो अरो नोइबसे के हाइनी नोइबसे नोइरेना ए yang kang ba yade yang kang ba ngamaroi yang chung anda roi habdi leiteba ai ju hana noirame do aina yang kang da na ai men target to oira kanda ai yang kang theine ba hojik mem gi target se atopa magi goal atopa leiba focus yang kang da leite hojik se aduna ne ba mana chabagi calorie intake adu ada me am sigi amta focus tau da bida dum toise adu sini sina ma life long adum noirani have di adu di mung na te ba aduna मैम हजिक नोरग लेबीब इचल नाउ मैम केमता वखन हंदब केमता तौबीगनो कमेंट मैम हाइरे नोरग अदु अदा हाइबको हेड कमेंट बेड कमेंट मैम लाक्तोस नते अदुगसु केमता काइदे अइना हंदगे खनबा मतमदा अदुम हंदब ngame ai life example ne ai hana tin noyame adu ji aina handage haba aigi kain are poma leba are po khanama lera matungda di adum handaba ngame bemem ju soidna handakini ai better half su soidna handakini kemada ado मैम केमता पाखतपन साथीबो केमता तौबिगनो नोयर सु handaba yai si full confidence lebiu handaning matamda handaba yai dubu handaning matamda haba kanda full dedication amadi soidna change sacrifice change si changde habdi nate adubu noire na I yang kangaroi handaroi haba adudi leite chabagi noini chaba lepa matamda chaba handaba matamda somduzune so ai somduzu haige chabagi noini chaba lepa chaba handaba matamda handaba matamda adum noiba handarakani अदो मैम असी वीडियो जे नुंगायमगदरा हैबदो खंग्रे मैम अदो नुंगाइबेगदी लाइक सब्सक्राइब सोइदन तौसनबिरमो असी दी मता वीडियो जे लोइसिनजरगे मैम बाय बाय।